Manipur da tholiba tangdu leitadaba phibam asigi matangda Home Minister Amit Shah amadi CM Birena hongduna wa nganglibasina makoidagi miyamna asa tawningai leitre Megachandra Masina Kangla Pau News Service ki headline ni aduga Home Minister Amit Shah na lansigi matangda statement kaya hongdok honjin tawduna phongdorokpana Manipur gi miyamda chawna samamnaba pokalle ke Megachandra Kanglipa ki Mera News Service to phongdolokpagi matungina center na su mirairaba state na su thabak tawdrabada miyamna santi gi kholaw kayam kuina lawkhigani Hojik Manipur da tholiba tha 18 sujilaklaba kuki narco terrorist singna maitai da landaragliba asigi matangda Bharat lenga ki maru oina Union Home Minister Amit Shah na lan asigi matangda statement kaya hongdok hongjin tawduna phongdoklakpa asina Manipur gi miyamda chawna chamamnaba pokhalle Manipur miyamna pamliba Lan asi loisinduna tangdu leitaba hanjinhanba haibasi Amit Shah gi wakhal da leite haibasi mahakna phongdorokpa wafamsing aduna mayek sengna takle haina Manipur Pradesh Congress Committee gi President Kaisam Megachandra na phongdokre wafam asi handak Union Home Minister Amit Shah na interview amada pikiba statement adugi matangda pangthokhiba paugi mifam amada MPCC gi President Kaisam Megachandra na phongdokibani Mahangna makata na hai Manipur da tholiba irang asiga mari leinana mamang sahi 2023 gi May 3 dagi ngasi phawba Manipur gi Chief Minister N Biren amadi Union Home Minister Amit Shah na pikiba statement sing hongduna lagli Amit Shah na irang asi ahanbada High Court ki order ama pibadagi ST demand tawbadagi thokpani haina parliament ta thamba leikre madugi matungda illegal immigrant na thokanbani haina parliament ta thamkre hairi Mahakna makata na phongdokhibada handak amuk interview amada Amit Shah na Manipur da thokliba lanasi community ani khanabadagi thokpani haina thamlakpa asi yamna laibak thibani miyamna lan asi karamba matamda loisingani waroisin karamba matamda purakani amadi leiriba lengak asina lan asi loisinaba kari thabak paikhatkani haibase mahaki vision da leitabadawna tawri masi mahaki wafam aduna taksabani loinana Manipur gi Chief Minister nasu thokliba irang asi illegal immigrant na thokanbani amuk hai aduga amukna law and order fail oibadagi ni amuk hai amadi intelligence ki lapse leibadagi ni amuk hai ngarang amuk Home Department ki makhada leiriba intelligence asina tha 15 asi Home Portfolio su pairiba Chief Minister da report pirakte amuk hai asumna statement hongduna piba asina masana masada chamamna hale mahak kanano haibasi khangjadre haina lowi aduga Chief Minister na phongdokhibada agency kharana center da lana report pire haibadu state ki natraga center gi agency ra haibu su khangdri Mamang sahidagi Amit Shah na piriba statement sing asi tapna leithoroktuna hojikna amuk ethnic conflict ni hairakpa asina Chief Minister amadi Amit Shah anigi self contradicted oire ethnic conflict ni hairakpa asina Amit Shah na irang asi loisinaba kari thabak lokhatkani haibasisu awangba thaki wahang ama oiri mahangna makhata na hai Manipur gi hojik oiriba phibam asida leibak miyam sathina ware Department khudingmak mathau tawdre mipum khudingmak ki sanmin lon mangkre mahiroi singi asa leiraktre wangang ba kinare naha sing thabak phangdre asigumba lengak ama leirakpa asina center lengak na yamna lumna lode haiba takli MLA Minister singna Delhi camp tawduna leithokraba Minister MLA singna Chief Minister amadi lenga ki mayokta phongna wangang laba matamda miyamna karamba asa tawduna leikhigani center na sumiraiba state na su thabak tawdrabada miyamna santigi kholaw kayam kuina lawkhigani asigumba lenga asidi India da su leite Manipur da su amukta udri haina su mahakna phongdoki Maitai siba khudingi JAC semduna yasinabu poroklagadi Maitai mutatpadasu JAC ama semduna yasinabu porokaduribra Haumi Youth Front Kanglaipak Mera News Service to phongdoropagi matungina haukiba Megi tang 2023 dagi hauna Manipur da saidang laba kuki singna yelahumi miyam da onsenduna landabagi thabak kaya maikai khangdan leptana satharakli masida chamjarba miyoi kaya gi punsi mangkhre mamang dagi hauna Manipur da pamdaba misi mena thokpada miyam gi ihau saganaba Joint Action Committee sembagi chanabi lagli masina lenga ki mafam da pandam kaya thamduna amuk hanna thoktana bohonaduna lagli adubu maitai siba khuding JAC semduna yasinaba puraklagadi maitai muthatpadasu JAC ama semduna yasinaba ama purakaduribara miyamgi punsi gi mamal JAC gi demand lepa yabra haina Haumi Youth Front ki General Secretary KS Johnson na thadrokpa cherol sina hairi Zero Sinahai, Haukiba Mamang Sahi 2023 May 3 dagi Horkiba, Kuki Narco Terrorist Sing na Satharakpa Lan Asida,
Tamthina hatkiba miyoisinggidamak asengba wayel fangnaba JAC kaya amasu semki. November tang 13 2024 da Jirida chahi nauriba angang ahum yauna miyoi taruk kuki khulai paibasingna faki loinana makoida sana phawba chatloidaba lichat chattuna tamthina miyoibigi minungsigi wangmada hatoklaga turelda thadaraki thogdok asigi matungda koisaunaraba miyamna Malem miyamgi mamangda maikei kayadagi ihau horaki masigidamak achumba wayel pibinaba JAC amasu semki numit kharanigi mamangda JAC amadi lenga kaya sinaba puraktuna hauramlaba miyamgi ihau tapna nemthaki masigi achumba wayel imung manung amadi miyamna phanglabra nakal amromda haukiba December 13 2024 da sahi nauriba tungi asa chauna leiba khungakpa tholakpa maheroi ama security force na nomai kapada leikidre Masida yengnabada utpa ngamdaba thawna adu maselda utpa aduda leibak miyamna pendabaga loinana tengthanari masigidamaksu JAC ama semduna miyamgi tengtha khol leptringaida waroisin lakpagum uhale JAC singna yasinakrabasu misi sing asi nungaitaba awaba tengtha khol adudi imung manung amadi miyamda lehori JAC sing asigi asengba pandam karino saidanglaba kuki singi mathakta haugadaba asengba ihau JAC gi pandamda yaudriba karigino thokliba lan asida misi khudingi achumba wayel fangnaba JAC singna yasinaba puraklagadi thokliba lan asigi poloi kari oigini maitai muthatpadasu JAC semduna yasinaba purakadoribara miyoibagi punsi mamal JAC na demand onba yabra yasinaduna tunglam chatta asigumba thogdok asi amuk hanna thoktanaba thabak paikhatnaba pandam oifam thoktabra saidangbasinga thengnariba lan asi chapchana thengnanabgidamak leibak miyamgi asengba ihau mathau tai lan asida thawai thakrabasing asigi JAC na miyamgi ihau na thairaba lenga kaya sinaba purakpa asina aikoigi asengba ihaugi khongun muthatle haina susirol sina makha tarakle akai atoi thokraba minister Govindas ki yum amadi INA complex CM na yengsenkhre Chief Minister N Biren ngasi Moirang Konjengbam da leiba Indian National Army INA complex ki hauzik oiriba phibam hakthengna na yengsenkhre loinana Chief Minister na nauna semgat sagaliba INA gi complex Netaji Subhash Chandra gi mitam amadi ariba INA gi mafam sing koisat chatuna yengsenkhi Chief Minister gi khongchat aduda Works Minister Govindas Konthaujam Social Welfare Minister S Dingo MLA KS Ibomsa Sapam Kunjekesor TI Santi su saruk yaki khongchat adugi matangda Chief Minister na paumi singda wafam amata phongdoklamu haiba yadana mafam adudagi hanki Chief Minister gi khongchat aduda handak khoisaunaraba miyamna Minister Govindas ki yumda thomjinduna amang ata thoankraba Minister gi yumgi hauzik oiriba phibam su Chief Minister na hakthengna yengsinkre hiram asigi matangda Minister Govindas Konthaujamna ngasi mahaki social media da thagalakpa warolda sakangdabasingna amang ata thoankraba mahaki yumda ngasi Chief Minister N Biren amadi CM gi collection laktuna yengsin bikre masimak ehakna thamoi sengna CM bu thagatpa phongdoi ehaki yumda yaikhai thingaiba kaya thokiba adu wakhallon phongdoknabadabadagi ni haina khalli aduna asengba amadi achumba wayeldi adumak leigani ehakna thajai madudi lamdam asida himinariba kanglu purup singi marakta ingtappa hanjin hanaba amadi ngaksenbagi khongthang lengakna soidana lokhalakani haina khalli haina su phongdorokli 51mm gi mortar cell ama leibakta yungsinduna lerambadagi mipainarure ngasi ayuk pung 8 lom taba matamda Sengmai Police Station gi manung channa Khongampat Forest amadi 39 suba BSF headquarters leiriba mafam gi maning thangbada leiba khuman pokpi laisang gi manakta leiba asongba mongsong amada pokhai driba 51mm mortar cell ama leibakta yungsinduna leramba thengnarakpadagi miyam mipaiba pukna khre motor bomb asi leire haibagi pau phangbadagi Korengai amadi Khongampat anigi tainaba mafam amadi National Highway 102 paringi thangnana leiba mafam oibana miyamna chathok chasin tawbada mipaiba puknaki loinana khudakta Haingang Police Station da pau pibadagi police ki team amana mafam aduda laktuna yengsenki loinana manak nakpada leiriba BSF ki kangbusu mafam aduda laktuna yengsenbada leimaida yungsinduna leiriba 51mm mortar cell asi mamangi Diwali kumaida Starlight kap khibagi tokningni haiduna mafam adudagi loktoklaga BSF camp ta pusenkre hairi